Hello friends, I am Robinjandra. Adom na muk tairaba maiketu pusina ising da thadabada asuk thuna chelibagi maram khangbibra. Nupa asina nupi asida tawriba thawong asina kari maramdagi khul asigi mioi singna lainung da yum saduna leiriba. Chingtep tanaptuna sariba yum macha sing asina karigino. Amadi leikhonggi volcano adom na hana ubi khabra. Wafam sing asigi maramda adom na khangninglagadi video asi loibu fawbo tang yengbiu. Una amada muk taiselaga ising da thadolabadi kari tawgani. Yengbiu una asi hi amagumna ising da tawduna chenkre. Chamanaba thawong asi maikhetki upuda tawbadasu ngasai unana chenkibagum cheliba sini. Adubu masigi maramdi karino. Maram adudi mukna isingbu repel tawi haibadi mukti isinga tinaba yade. Maram asina maga loinena maikhetki upu amadi una asibu laina isingda chenan bangamlibani. Masigi trick asibu kana yumda try tongningi comment section da soidana haibiramu. Mafam asi adomna yengbada desert malambadi yai. Adubu nungsa asuk sakraba amadi lengoi ngakta uriba mafam asi desert amadi natte. Masigi ikang thoklaba uwa hogdraba leiba asigi makada khungang amba pulapna khundaduna leiribani. Khungang asibu ubada adom su soidana mafam sida leiningani. Khungang asigi ming Cooper Pedy kawi amadi khungang asi Australia gi khungang amani. Khungang asibu underground village haina su khangnai. Tasengbadi Australia gi mafam asida opal haiba nung asi yamna fangi. Maram asina kalendadi mafam asigi temperature 120 degree Fahrenheit fawba yowi. Maram asidagi mafam asida leiriba misingna opal lawthokhraba matungda lehoba surungsingi manungda leibana fare khanduna mafam asigi miyo ayambana surungsingda masa masagi yum saduna leinaki. Matamgi matungina leibaki manungda mafum phaba khungang ama semba ngamki. Leinunggi khungang asida yum nisinga maga chawwa muk lei aduga mafam asida internet electricity amadi isingna chingba facility pumna mafangi. Mafam asida Hollywood movie kaya amasu namkhre. Asigumba angakpa video kaya gidamak channel asibu subscribe tawba kawbiranganu. Adomna uriba asi Perugi Sky Lodge Hotel ni. Hotel asi Prithivigi khwaidagi dangerous oiba hotel singi manungda amani. Hotel asi hek ubada transparent capsule ama mali. Hotel asi food chamrigi awangbada ching amagi mafam kayada naptuna saba hotel amani. Hotel asi hek ubada matam ama hektada tarakpa yaba hotel gumna ui. Adubu hotel asi yamna kanba steel gi wire singna kanna faduna leiribani. Aluminium amadi polycarbonate na saba hotel asi prakriti gi kudong thiningai oiba maram kayabu ngakthokpa ngamba hotel amani. Pit chami wangba mafamda leibo hotel asida yongnaba chatpada asigumba step sing asi kadoribani. Step sing asi irai laina kaba ngamba step tinate adubu mafam asi hek yaurabadi nature gi fajaraba sakam kaya adomna ubu fangani. Mafam asida adomdu chaningba phawbra comment section da soidana haibiram. Adomna lavana saba volcano soidana uramlagani adubu kariguma matamda adomna leikhomgi volcano ubirabra. Volcano asidadi lavana te leikhom ni tholoktoriba. Volcano asibu yengbada adomna nungaijaragasu volcano asisu sathireba makhalgi volcano amani. Volcano asida maigi marik ama phaw hek chongkhrabadi masidagi tholakpa methane gas na maram oiduna mafam asida mai khudakta chalakani. Adubu miyoi kharadi maisa khara hanthaba volcano asigi mafamda makhoigi punsibu risk tawduna irujabasu yawnari. Mafam asida iru lujana churup thaklabadi karamna tawgani. Marupsing nupi asina hui saraga tha amada $1 lakh tali haina aina hairabadi adomna thajabigadra. Texas ta leiba Jenna Phillips kauba nupi asina hui ama sabagi thabak tawi. Magi thabak asidi hui amagi matogum tawbani. Nupi asina hui gi jinjak su sagani amadi mabu ne iba mapuga loinana morning walk su chatkani. Thawong sing asi tawduna record tawsalaba matungda social media da videos kaya thagatuna nupi asina yamlaba sempham kaya tali. Adomna su pambiragadi nupi asida $1 lakh piduna nupi asibu tha amagi damakta nekpa yagani. Thaba asigi maramda adomna kari khanbibage comment section da soidana haibiramu.